Praise the Lord. Ahan bamagtada aikhoibu nungsibiba, aikhoibu loinabiba, aikhoibu kanbiramlaba, aikhoigidamukta awaba anaba khangduna kalbarigi cross ta pangtingduna humni shuba numite hingatuna ishorgi ye thangmanakanda famduna Thajarba aikhoigidamukta haijabiriba thajadriba singbu kanbirage haiduna khut ani tingthoktuna leibiriba amasung pangbibagi thawai sengba thabirakuna aikhoibu loina hanbiriba phattabadagi anabadagi athembadagi kanbiriba ashibadagi kanbiriba amasung mapal naidaba yingthaba pinabiriba Prabhu Jesu Kanbiba EPA Jesu Christa minglenda yengbiriba amasung tabiriba punamakpu thamoidagi nungsiba amasung ikai khumnaba uchari matam chupada nada yektabo ibiu ipana phungdok hanbiriba aingonda ipana sizinabiduna phungdok hanbiriba wahai asibu tabiriba adom tekta kaidabo oigani nada yektabo oigani fattabadagi haikap jekap adomda tawrakpa taragasu changoi adomda ishorgi blessing marang kaina leiribani marang khene hena marang kaina leibo orisana ipa Jesu gi minglena amen mayam da ngasi karigumba khardang ai phungdok sage haiduna ngasi gi wapa wase semjebani mayam ngasi ne semjaribasi Kanbiba Mapu Jesu Christa EPA gi thogal hek haurak badagi hauna ichilnaw iche chalima pabung sing kaya kaya na ekoi pullaga tawjarakpani ekoi pullaga amasung kanagumba amagi awaba taraba amada mateng pangjage haina hairakpa matamda harau na mayam mateng pangbirakpa ichilnaw iche chalima pabung sing Jesu Christa gi family Kanbiba Mapu da subscriber oiraba amasung Kanbiba Mapu bu yengbiriba ichilnaw iche chalima pabung sing tabiriba singda karigumba kharadang phungdok saningbagi maramna phungdok sabani madudi mayam Jesu Christa EPA ishorna thawai sing mana loine bibagi maramna mayam anaba ekpa kayagi damakta aina prayer tawjaba matamda farakpa ishorgi wahaina loina biduna phongdorakpa matamdagi angangpa thabak kaya urakpadagi mayam ngasi aina leijariba mafam ase aigi dukan da phamjabani jam pikna fast food ki dukan macha ama tawjabani mayam ai han planning leramde ai thabakta ONGC gi manungda safety officer gi post da private company ama da suramani adu lockdown oibadagi ai handre amasung aina mayam na sutabiramani pastor ama da phurubadagi ai haksang da anaba ekpa tawrakpadagi thabak tu su tawba ngamdaduna mayam ai chattabani adu hingdaba yadabagi maramna aina fast food ki dukan macha ama khak ai khogi sorok sida sajabani mayam ado mayam EPA gi miracle sing EPA gi nungsiba EPA gi pangal se urakpa matamda mayam ai gi dukan sida mioi kayana mapan lamdamdagi su gari reserve tawraga lakpa aduga gidi anabagi damakta prayer tawbiu hairakpa na chingba kayama amasung aina prayer tawjaba matamda pharakpa mayam ishorgi nungsibani ishorgi thaujalni maramaduna mayam mioi kayana madudi haire ingonda ishorgi kadaida khuramgadawno akoisu khuramba yabra akoisu khuramjage aduga aisu akoi family su Jesu Christa lobsanjarage haiduna EPA gi angakpa thabak sing ase urakpa matamda ingonda mayam am hairakpa mayam amasung gari reserve tawraga lakpa matamda ingonda su phampham na chingba leiraktaba aduga dukanda fast food ki dukan sidadi mayam phammaga prayer tawbase ju kitang nungaijadabagi maramna aigi thamoida su EPA gi Sanglen amakak saningbagi apambase ingonda fawanbire mayam masigi matangdani mayam aina phungdok sajagadouri amasung mayamda aigi subscriber oiraba nungsiraba ichilnaw iche chalima pabung singda aina haijaning bise EPA gi thousandagi mayam aigi dukan gi mataida ngarang ai amasung aigi nupina yengjare aikoi gi lamni masida Jesu Christa EPA gi yum EPA bu thagat chanabagi EPA gi prayer gi oina mayam gi damakta aina khanjaraga makak sagadauri mayam haiba Sanglen ase aina sajagadouri EPA ishorgi thaujaldagi amasung EPA na achauba thabak kaya ama aibu sizinaduna EPA na tawhanbigadouri mayam haibasida aina sajagadouri ba Sanglen ase mayam asida aidi kanasu nachade amasung aina dukan macha ama phamjabani amasung matau karamna sagadobono karamna tawgadobono haibase agi wakhalda dum wahang oina dum hangbani adubu thamoida aigi chilnaw che chalima pabung sing kay ama ishorgi macha sing kay ama lei akoi mayam gi mateng dagi ngamgani haibase aina faujabadagi semjabani mayam maramaduna nungsiraba chilnaw che chalima pabung sing akoi mayam da aina haijaning base EPA ishorgi Sanglen ama sabasida ai thandana dingamde
ai amasung oja rojes na sumana ngamjaba dum hapirake haiduna haibirei hapcherake haiduna amasung yengbiriba chilna iche chelima pabung singna su ipa Jesu gi matik mangal gi damakta sagadori ba Sanglen asida adom na su ipa Jesu gi mingda mateng khar khar pangbiro haibase aina chilna ama oina iche chelama oina mayam da ina request tawjari mayam amasung ipa gi matik mangal hena chawba ipa kanano Jesu Christa kanano haibado khangba oirasanu Jesu Christa aikoina dik phuramba yabra haiduna hangbirei amasung aikoi su baptize tawrage haibana chingba family kaya amasu lakpagi maram na mayam ishwar gi nungsibado khangba oirasanu haiduna mayam aina aigi thamoida leijabado phongdoksebani mayam aina ngasi kari wapau haisino haina Bible da yengjaba matamda Bible da gi ishwarna phongdokpiba Bible gi verse mayam Old Testament gi Yeshaya hairiba larik adugi pandup nifugo humdoi gi pada taraga mapan se mayam ai pathokserake mase ishwarna ingonda phongdokpiba duni yengu aina anoba thabak ama tawgani haujik masi mayon chongani naikhoina masi khangloidra aina lamhang da fauba lambi ama aduga laikang lada turen sing semgani amen pathokra bai pagi wahai asimak ohenbiba oirasanu amasung mayam ipagi Sanglen saduna waraba naraba kayagi damakta amasung thawai gi panthung khangsadraba mioi kaya na lomba naidaba sargada yauba yanabagi damakta ipana aibu honnabibani aidi kana suna chade mayam ngasi phawbada ina thogol tawjarakbasida kanagumba amagi under dagi haibadi kanagumba church amagi under dagi ingonda mateng pangbasu leikide amasung aina adusu pamjade mayam ai Jesu Christa EPA gi nungsibase boundary yengdana sina khoigi ni sina moigi ni haiba leitana Jesu Christa EPA gi minglenda sajagadouri ba Sangleni haiba Sanglen ase khoi mayam gi damaktani amasung iramda Manipur dagi su akhoi Maitai Naga chilna oja sing kaya busu aigi Sanglen ase sabagi sangkabagi haibadi saban loiba numita Jesu Christa EPA gi prayer tawba matamda so mayam da invite tawjarake mayam su lakpiu mayam yamna chawna sajagadauba natte yamna building aduna yum aduna kaino natte important natte adu manungda leiriba sing ado nungsinaba maruina Jesu gi nungsiba maruina pungning pukchel amata oiba awabada mateng pangba aigi magi khaidaba yumlo nababu isamakum nungsiba aduga khwaidagi chawba EPA gi matik mangal ado Jesu Christa kanano haibado khangnabagi damuktani mayam aina leijariba mafamse asida mamangda aina ngang oiringagi matamda Christian oire haiduna Mizoram dagi mikoi Christian gi missionary mayam laga numit nini humni gi crusade tawba matamda Christian oire baptize tawre haina mi chani jangkai chahumuk baptize tawi adubu nongma toki nini toki tawraga ngasidi mi ahum mari khatang ngai maramdi mekoina Jesu kanano khangde mekoina taibang panbagi sel thum paisa lupa nupi angang sing yengduna phattaba wakhal khanduna chang ishorda changbagi maram namasung baptize tawbiriba ojaduna su Jesu Christa gi wahai phongdokpagi mahutta mamagi maming yam khanabagi damakta baptize tawgibagi maram nangasidi lainadre haiba mafam asida ishorna ibu khandokpibani mayam haiba mafam asida ishorna khandokpibani Christian kauraga phatta thabak tawkhalakpa Christian kauraga yu yongkhalakpa Christian kauraga oktabigi pau tarakpa haiba mafam asida ipana ibu khandokpibani mayam EPA gi achumba takthoknabagi damakta masida ichilinaw ichilima pabung singna soidana mateng pangbiu aina tawjagadori base adom gi suniko adom su nongma lakpiu aigi sida adom na lak amasung mayam aigi dukan maning sida ina dum khoigi lami sing laaga sudum leiba yanabagi room aduga khoigi latrine bathroom na chingbasu mayam ai sage haina khanjabani maramdi ichilinaw ichil kaya ramda Manipur da leiriba khoi Assam da leiriba Guwahati da leiriba mayam na su lakke haiduna ngonda hairakpa kaya ma yawi mayam punumak pu invite tawjarake ahanbada EPA gi Sanglen ase sanaba sabada mayam na soidana mateng pangbiramo mayam aigidi tawjaribase aidi kanisu leijabanate aigi background da leijabanate ai pesa su jam paijabanate mayam adubu EPA na tawhanbibani soidana su ngamhanbigani EPA na domgi thamoibu sokpigani amasung mayam aina khanjariba asase EPA gi Sanglen saduna khangdriba Jesu Christa kanano khangdaba haugi laini haiba angresa sandomba dharmani haiba migi mama masak phajaba haina haiba adubu aibu amasung adombu kanbiduna hingatkraba ngasisu loinariba EPA da ngangbiriba singase EPA kanano haibadu khangba oirasanu EPA na ibu sijinabi maramdi EPA gi nungsibado EPA na ingonda uthokpire kauthokpire mayam asida mayam na su mateng pangbiu aina haijaribase agi chirnauni chechelni ma pabungni sak unadraga so khoi amatani haiduna haijabani aduga mayam nahan se ekhogi Manipur gi Sisipur haina ko mayam irang thokiba mafamduga gi oja ama oja ani lakpirami me khoi Aizol da leibani kaino da Aizol da me khoi gi garage aina gari semnabagi garage to
हांगा लई है अहानबददी सिसिपुरदा चुराचानपुरदा मखोय गैरेज की दुकान हांगमबनी है अदुबु लान तौबगी मरमना मखोय लैबा याददुना आइजोलदा मखोय हनबनी मखोय ओजानी लाकपिरमे अमसुंग मखोय गसु चामिनरगा चिकन प्लाउना चिंगबसु इशोरना चामिनहल्ले अमसुंग ओजासिंगदु खंगना हनबिरे अमसुंग ओजासिंगदुनासु अइना जीसु ख्रिस्ट की संगलेन सागनी अमसुंग अइगोंदा मयामना लागा प्रेयर तौबम लैतना लैबसे मखोयनसु महमदो अमतंग येंगे हाइदुना येंखिबनी अदो ओजासिंगदुनासु ओजा याम तौबिउ याम यांगना थु मतमदा हौबिरो अमसुंग अखोयसु ngamjaba mating pangbirake pangjarake haiduna haibirami meyam soidana ngamhangani haibse ishorna thajai amasung chilna oiche chel singna khoi meyam na tawraga mutang saminasi denomination aigi magi haibi yaudaba ipa Jesu gi maming Jesu Christa gi maming da Yehova ipa gi blessing dagi thawai sangba Holy Spirit pavitra atma gi pangal dagi ipa gi matik mangal khangba oirasan thagachari meyam अरोइबदा आइना वीडियो मते अमा खतंग सुजेंगन जरके एगी दुकान की मनिंग अमसुंग आइना सागे हाइना तौजरिबसे मयामना कमेंट तौबिरमो प्रेयर गा लोइनना अदुगा शेयर सु तौबिउ मयाम थाजरबसिंग दे योबा यानबगी दमकता लुपा कया संगदोबनो हाइबदुदि एजेक ए खंगजदे अदुबो सा चंगबा तारगसु सोइदना इपाना ngamhanbigani adom singna ngam mateng pangbiu aina tौजरिबसे खै पुनमकिनी यीशु ख्रिस्ट इपागे थोले पाक हेना चावबो इसनु इपागे अचुम मंगाल खंगबो इसनु थागचरी यंगबिरिबा मसुंग ताबिरिबा दोमो मतम चुप्पदा इपाना लोइने बिबा एखोय मयाम पुंचलगा नुंगसिबदो उथोक्से नुंगसिबना अचुम्बनी जिसुना हाय लंबीदो अचुम्बदो हिंगबदो आइनी आइगी मपाला नतना मी कनाना सुई पागी मफमदा थुंगदे नोरोकते हेलदा खमनुंग लेबाकता तागदोरिबा थवाई सिंगदो अखोयना सर्गदा हेवनदा इपागी मनाकता पुनबा होनमिनसी सर्ग लेबाकी लौ खौमिनसी प्रभु जेसु गी मिंगदा खुरमजरी आमेन मयाम से अखोय खुनगी सोरोकनी बोंतारापुर हाइरिबा कुन दुगी सोरोकनी दुगी ममांगदा मयाम एगी फास्ट फूड की दुकान मचा अमा लेजबनी असिगी मनिंगदसु मयाम तुरेन हेक मनाकता लम लैरी से अखोय इसागी हेक लमनी मयाम सिगा इना मवाना खाजिनजरिबसे से अखोयगी मफमनी सिगी मनिंगदसु मफम लैरी मयाम दुगा सिगी मनाकता लैरी से अखोय सुनाई तुरेलनी चेलिबा तुरेन से याम फजबनी मयाम मफम से लोकेशन सिनारी सु याम फजबनी दो मयाम आइना खंजरी से सिगी हेक मताइदा दुकान सिगी मताइदा मफम अमा लई ngarang aigi nupi gasu yengjabani sida oina sorok ke manaksu oire sida mayam da mati ama khatang yengjarake ko sigi mafam se mayam sigi area sigi mafam sida fazana tawraga khara wangkat halaga mafam se khara chawthoga mayam swai gumba sidagi lawraga khara su maning da khara su indhoga mayam ipagi sanglen se siga se oina sage haina hoji khanjare mayam maramdi kino tauba engonda mi singna laga ishorda prayer taubiu anabagi damakta aduga ishor khuramjage kadaida khuramgodobono ishor khuram mafam leibra haiduna hangakpa engonda lakpa amasung aina mafam leitabagi maramna hoi aisu semge hain tauri aduga mayam kanagumba singnadi aikhoisu khuramba yabra haina hangai Jesu Christa khangjaba nachade adubu aikhoisu khuramba yabra haina hai aduga aina Jesu Christa di punamakini haina haijabani mayam ipana yam chauna aingondasu uhanbiba haibadi Jesu Christa kanano khangdaba singda ko mayam Jesu Christa gi achumbado mayam da uhannabagi ipana ibu sizinabiraga yam chauba thorangni haina mayam ai khanjei mi mayam amuna mayam ahansing mayamna nupi nupa gari reserve tawraga lakpa aigi manakta prayer tawbiu haina prayer tawboda fagiba mayam na itei mamaga tado amaga nadi mase mekhoise mayam hanadagi hauna itei maduga magi macha nupi gase mabukta khoigi duk duk launa phugatlaga aduga gidi khoi soron bangamdaba mamit ka longkhatle hai aigonda prayer tawbiu haina lakpani ina prayer tawjare Jesu Christa ipagi minglenda aduga aina prayer tawba ising su aina piba matamda adugi thakpadagi fare haina mayam aduga mayam lae amasung ising kharaga pibiu haina su lai do mekhoina hairamani prayer tawjage khoisu khuramba yabra khoisu Jesu Christa da lobsanjarage haiduna lai mayam yam chawwa isipagi imung ama ipana khandok pigadouri masini mayam asigi ipagi sanglen asi sajabada nungsijarabu chilna uche chilima pabungsing adom mayam gi mating natragadi ai thontanadi ngamjaroi maramde aisu yam dukan macha ama tawjaraga aisu hingnabagi honajabani
ꯑꯗꯨꯕꯨ ꯏꯄꯥꯅ ꯇꯧꯍꯟꯕꯤꯕ ꯏꯄꯥꯅ ꯁꯦꯟꯅꯕꯤꯕ ꯐꯝ ꯏꯄꯥꯅ ꯑꯣꯏꯍꯟꯕꯤꯒꯗꯧꯔꯤꯕꯁꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯕꯤꯒꯅꯤ ꯁꯤꯗ ꯅꯨꯡꯁꯤꯖꯔꯕ ꯃꯌꯥꯝꯅꯁꯨ ꯏꯄꯥꯒꯤ ꯁꯪꯂꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯌꯦꯡꯍꯟꯖꯔꯛꯄꯅꯤ